ꯍꯦꯝꯕ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯊꯥꯕꯨꯝ ꯃꯥꯄꯜ ꯁꯨꯔꯕ ꯃꯄꯥꯔꯤ ꯑꯃ ꯂꯩꯖꯩ꯫ ꯃꯄꯥꯔꯤ ꯑꯁꯤꯕꯨ ꯐꯪꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯈꯤ꯫ ꯍꯦꯝꯕ ꯃꯥꯅ ꯑꯗꯨꯝ ꯊꯣꯏꯅ ꯍꯦꯜꯂꯤ ꯃꯆꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯏꯆꯥ ꯂꯥꯛꯄꯗꯒꯤ ꯏꯄꯥꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯂꯣꯏꯅ ꯃꯉꯥꯜ ꯅꯥꯏ꯫ ꯁꯦꯒꯥꯏꯔꯕ ꯍꯣꯔꯕ ꯌꯨꯝ ꯑꯁꯤꯕꯨ ꯃꯉꯥꯜꯅ ꯄꯨꯝꯂꯪ ꯂꯪꯍꯜꯂꯤ꯫ ꯏꯆꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯕꯨ ꯃꯄꯥ ꯄꯟꯊꯧ ꯑꯩꯍꯥꯛꯅ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯒꯦꯀꯣ꯫ ꯏꯄꯥꯒꯤ ꯇꯣꯝꯊꯤꯟ ꯁꯅꯥ꯫ ꯇꯨꯝꯃꯣ ꯇꯨꯝꯃꯣ꯫ ꯄꯟꯊꯧꯅꯅꯦ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯒꯦ꯫ ꯃꯄꯥꯔꯤ ꯆꯥꯎꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯄꯝꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯆꯩ꯫ ꯃꯗꯨꯕꯨ ꯊꯝꯕꯥꯜꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯉꯁꯤꯅ ꯊꯥꯕꯨꯝ ꯃꯥꯄꯜ ꯁꯨꯖꯤꯟꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯂꯤ꯫ ꯆꯥꯛꯈꯨꯝꯗꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯆꯥꯔꯤ꯫ ꯊꯝꯕꯥꯜꯅ ꯇꯞꯅ ꯆꯥꯕꯤꯌꯣ ꯐꯨꯟꯕ ꯇꯥꯔꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯆꯥꯗꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯤꯅꯦ꯫ ꯀꯣꯅꯨꯡ ꯆꯠꯄꯒꯤ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦꯅꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯤꯆꯩ ꯑꯃꯨꯛ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯈꯔ ꯉꯟꯅ ꯊꯣꯡꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ꯫ ꯏꯆꯥ ꯑꯄꯤꯛꯄ ꯑꯁꯤꯒ ꯍꯦꯛꯇ ꯉꯝꯗꯕ꯫ ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯅꯆꯥ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯏꯆꯥꯕꯨ ꯃꯕꯨꯛ ꯈꯛ ꯂꯥꯝꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ꯫ ꯍꯦꯝꯕ ꯆꯥꯛꯇꯨ ꯈꯔ ꯀꯤꯠ ꯀꯤꯠ ꯅꯝꯂꯦ꯫ ꯀꯣꯅꯨꯡ ꯆꯠꯄ ꯊꯦꯡꯂꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯨ ꯇꯪꯈꯥꯏ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯇꯣꯛꯏ꯫ ꯊꯝꯕꯥꯜꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯆꯥꯛꯁꯦ ꯂꯣꯏꯅ ꯆꯥꯕꯤꯈꯣ꯫ ꯌꯥꯔꯅꯤ ꯈꯔ ꯆꯥꯕꯁꯤꯅ ꯌꯥꯔꯅꯤ꯫ ꯀꯗꯥꯏ ꯐꯗꯤꯗꯤ? ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯔꯦꯡ ꯆꯨꯝꯗ ꯌꯥꯜꯂꯤꯕ ꯐꯗꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤ꯫ ꯍꯦꯝꯕ ꯐꯗꯤ ꯑꯗꯨ ꯃꯈꯨꯠ ꯑꯆꯣꯠꯄꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ ꯍꯥꯏ꯫ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯔꯦꯟ ꯑꯩꯅ ꯍꯜꯂꯛꯄꯗ ꯀꯔꯤ ꯂꯩꯔꯛꯎ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯌꯥꯅꯤꯗ꯫ ꯑꯃꯗꯤ ꯍꯥꯏꯌꯨ ꯀꯩꯅꯣ, ꯑꯩ ꯍꯣꯔꯦꯟ ꯂꯩꯔꯛꯀꯦ꯫ ꯁꯣꯏꯕꯨꯝ ꯈꯔ ꯑꯣꯏꯅ ꯂꯩꯕꯤꯔꯛꯑꯣ꯫ ꯑꯩꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯆꯥꯅꯤꯡꯂꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ꯫ ꯍꯣꯏ ꯑꯩ ꯂꯩꯔꯛꯑꯒꯦ꯫ ꯏꯆꯥ ꯇꯣꯝꯊꯤꯟ ꯁꯅꯥꯗꯨꯕꯨ ꯇꯨꯝꯂꯤꯕ ꯖꯥꯠꯂꯥ? ꯃꯈꯣꯏꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠ ꯐꯠ ꯆꯪꯏ꯫ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯄꯥꯒꯤ ꯊꯣꯏꯊꯣꯏꯕ ꯄꯥꯕꯨꯡ ꯆꯠꯂꯒꯦꯀꯣ꯫ ꯅꯤꯡꯉꯥꯏ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯃꯥꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯈꯣꯝꯕ ꯀꯧꯕ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯣꯟꯅ ꯇꯧꯒꯗꯧꯔꯤ꯫ ꯈꯣꯝꯕꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯃꯁꯤꯒꯤ ꯍꯦꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈ꯭ꯔꯕꯤ ꯊꯝꯕꯥꯜꯕꯨ ꯂꯧꯈꯤꯕꯅꯤ꯫ ꯅꯨꯡꯁꯤ ꯂꯩꯄꯨꯜ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ꯫ ꯍꯦꯝꯕ, ꯅꯪꯅ ꯑꯩꯒꯤ ꯈꯖꯥꯏꯗ ꯈꯨꯠꯇꯨꯝꯅ ꯊꯤꯟꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯨꯝꯒꯅꯤ꯫ ꯅꯪꯕꯨ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯔꯕ ꯊꯝꯕꯥꯜ ꯑꯩꯅ ꯑꯃꯨꯛ ꯂꯧꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯣꯛꯆꯩ꯫ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯃꯍꯥꯛꯅꯤ꯫ ꯃꯃꯥꯡꯊꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈꯤꯕ ꯑꯗꯨꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯑꯃꯕꯨ ꯂꯨꯝꯗꯨꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯝꯕꯁꯨ ꯀꯣꯅꯨꯡ ꯀꯥꯏ ꯑꯗꯨꯒ ꯈꯣꯝꯕꯁꯨ ꯀꯣꯅꯨꯡ ꯀꯥꯏ꯫ ꯈꯣꯝꯕ ꯍꯥꯏꯐꯦꯠ ꯍꯦꯛ ꯌꯦꯡꯊꯣꯛꯏ꯫ ꯃꯗꯨꯗ ꯍꯦꯝꯕꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯃꯍꯥꯛ ꯎꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯃꯍꯥꯛꯇꯤ ꯂꯥꯛꯇꯤ ꯂꯥꯛꯏꯁꯦ ꯌꯦꯡꯉꯨ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯍꯦꯛ ꯁꯤꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯑꯁꯤ ꯈꯣꯝꯕ ꯅꯠꯇ꯭ꯔꯦꯗꯅ꯫ ꯍꯦꯝꯕꯅ ꯆꯪꯉꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞ ꯈꯣꯝꯕꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯏꯟꯅꯩ꯫ ꯍꯦꯝꯕ ꯀꯥ ꯑꯃꯗ ꯆꯪꯏ꯫ ꯑꯗꯨꯒ ꯃꯥꯅ ꯌꯥꯟꯗꯨꯅ ꯂꯥꯛꯄ ꯈꯥꯎ ꯑꯗꯨꯕꯨ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯣꯝꯗ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯈꯣꯝꯕꯅ ꯍꯥꯏꯖꯩ, ꯃꯇꯥꯡ ꯇꯟꯖꯥ ꯑꯁꯤ ꯑꯩ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯇꯥꯎ ꯂꯨꯋꯥꯡꯕꯨ ꯀꯧꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ, ꯏꯇꯥꯎ ꯍꯦꯝꯕꯗꯣ ꯀꯣꯅꯨꯡꯗ ꯂꯥꯛꯈ꯭ꯔꯦ꯫ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛ ꯇꯧꯍꯧꯔꯁꯤ꯫ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯀꯥꯎꯒꯅꯤꯀꯣ? ꯌꯥꯅꯤ ꯑꯩ ꯐꯖꯅ ꯃꯥꯟꯅꯅꯕ ꯇꯧꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯩ꯫ ꯈꯣꯝꯕ ꯃꯍꯥꯛ ꯃꯊꯟꯇ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯆꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯎꯄꯨ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯡꯇꯣꯛꯂꯤ꯫ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯃꯌꯣꯝ ꯑꯃꯕꯨ ꯂꯣꯟꯅ ꯍꯨꯔꯥꯜꯂꯤ꯫ ꯃꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯦꯝꯕꯒꯤ ꯈꯥꯎ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯃꯌꯣꯝ ꯑꯗꯨ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯨꯋꯥꯡꯗ ꯃꯤꯆꯤ ꯑꯃ ꯊꯛ ꯈꯠꯆꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯂꯨꯋꯥꯡꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯕ ꯍꯧꯔꯛꯏ, ꯍꯨꯔꯥꯟꯕ ꯆꯪꯉꯦ! ꯍꯨꯔꯥꯟꯕ ꯆꯪꯉꯦ! ꯀꯅꯥ ꯂꯩꯕꯒꯦ? ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯉꯦ! ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯍꯨꯔꯥꯟꯕ ꯑꯃ ꯊꯣꯛꯈ꯭ꯔꯦ! ꯂꯨꯋꯥꯡꯅ ꯂꯥꯎꯕ ꯑꯁꯤꯗ ꯈꯣꯝꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯂꯥꯎꯏ, ꯀꯅꯥ ꯂꯩꯕꯒꯦ? ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯂꯦ! ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯍꯨꯔꯥꯟꯈ꯭ꯔꯦ!
ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯥꯎꯕ ꯑꯁꯤꯗ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯔ ꯃꯈꯣꯏ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯂꯨꯋꯥꯡꯅ ꯄꯥꯎ ꯍꯦꯛꯇ ꯇꯝꯁꯤꯜꯂꯦ꯫ ꯑꯣ, ꯍꯨꯔꯥꯟꯕ ꯆꯪꯉꯤ, ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯆꯪꯉꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃ ꯅꯤꯡꯊꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯑꯃ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯃꯊꯪ ꯁꯟꯇꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯦ꯫ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯃꯍꯥꯛꯇꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯔꯤ? ꯑꯩꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯈꯨꯠ ꯃꯁꯥ ꯁꯥꯡꯕ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯕ? ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯩꯒꯤ ꯀꯥꯗ? ꯅꯤꯡꯊꯧ ꯂꯣꯌꯨꯝꯕ ꯊꯨꯅ ꯌꯥꯡꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯃꯥꯒꯤ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨꯕꯨ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯉꯔꯥꯡꯇ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯃꯇꯥꯎ ꯅꯤꯡꯊꯧꯅ ꯄꯤꯔꯛꯈꯤꯕ ꯑꯉꯥꯡꯕ ꯐꯤꯅ ꯌꯣꯝꯕ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯃꯌꯣꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯤ ꯃꯇꯧ? ꯉꯔꯥꯡꯇ ꯑꯩꯒꯤ ꯏꯇꯥꯎꯅ ꯄꯤꯔꯛꯈꯤꯕ ꯑꯩꯅ ꯁꯤꯗ ꯊꯝꯈꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯣꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦꯅ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯤꯡꯊꯧꯅ ꯇꯝꯕ ꯅꯨꯄꯥ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯈꯣꯏꯅ ꯍꯧꯖꯤꯛꯃꯛ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥꯕꯨ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯒꯗꯕꯅꯤ꯫ ꯃꯗꯨꯕꯨ ꯐꯪꯕ ꯃꯤꯁꯛꯇ ꯅꯤꯡꯊꯧ ꯑꯩꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯐꯪꯅꯅꯕ ꯊꯤꯔꯛꯀꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯦꯝꯕꯁꯨ ꯌꯥꯎꯏ꯫ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯃꯥꯁꯨ ꯍꯨꯔꯥꯟꯕ ꯂꯩ ꯍꯥꯏꯕꯗꯨꯗ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯊꯤꯖꯕꯅꯤ꯫ ꯈꯣꯝꯕꯒ ꯂꯨꯋꯥꯡꯒ ꯑꯃ ꯄꯨꯜꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯦꯝꯕꯕꯨ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏꯅꯨꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯈꯣꯝꯕꯅ ꯇꯞꯅ ꯍꯥꯏ, ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ꯫ ꯑꯗꯨꯅ ꯈꯣꯝꯕ ꯑꯩꯅ ꯅꯤꯡꯈ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ꯫ ꯏꯇꯥꯎ ꯌꯦꯡꯉꯨꯅꯦ, ꯃꯥ ꯃꯁꯥꯅꯗꯤ ꯍꯨꯔꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯃꯥꯅꯦ ꯍꯥꯏꯕꯗꯤ ꯈꯪꯖꯗꯕꯅꯤꯅ ꯀꯣꯏꯊꯤꯒ ꯊꯤꯕ ꯁꯥꯔꯤꯁꯤ ꯅꯣꯛꯅꯤꯡꯗ꯭ꯔꯥ? ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯅꯩ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯊꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯣꯝꯕꯒ ꯂꯨꯋꯥꯡꯒ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯦ꯫ ꯃꯈꯣꯏꯅ ꯍꯥꯞꯆꯤꯟꯈꯤꯕ ꯈꯥꯎ ꯑꯗꯨꯕꯨ ꯃꯄꯥꯜꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯥꯝ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯁꯤꯒꯤ ꯈꯥꯎ ꯑꯁꯤꯕꯨ ꯀꯅꯥꯒꯤꯅꯣ? ꯍꯦꯝꯕ ꯃꯥꯁꯨ ꯐꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯈꯣꯝꯕꯅ ꯃꯥꯒꯤ ꯈꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨꯗ, ꯑꯩꯒꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯄꯨꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯍꯦꯛꯇ ꯄꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯃꯁꯤꯗ ꯈꯣꯝꯕꯅ, ꯍꯩ ꯍꯨꯔꯥꯟꯕ ꯃꯆꯥ, ꯅꯪ ꯑꯣꯏꯔꯦ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ? ꯍꯦ, ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯉꯥꯡꯍꯜꯂꯛꯀꯅꯨ꯫ ꯑꯩꯕꯨ ꯈꯤꯠ ꯁꯥꯎꯍꯜꯂꯛꯀꯅꯨ꯫ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯁꯥꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥꯕꯨ ꯍꯨꯔꯥꯜꯂꯤꯕ ꯑꯣꯏꯔꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗꯨ ꯏꯪꯉꯛ ꯉꯛꯅꯩ꯫ ꯂꯨꯋꯥꯡꯅ ꯍꯥꯏ, ꯃꯌꯥꯝ, ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯅꯤ꯫ ꯃꯌꯥꯝꯅ ꯍꯪꯉꯤ, ꯃꯇꯧ ꯀꯔꯝꯅ? ꯃꯁꯤꯗ ꯈꯣꯝꯕꯅ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯐꯤ ꯃꯌꯣꯝ ꯑꯗꯨꯕꯨ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯍꯦꯝꯕ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅꯗꯤ ꯍꯦꯝꯕꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯂꯣꯏꯔꯦ꯫ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯥꯎꯏ, ꯍꯨꯔꯥꯟꯕ ꯂꯩꯔꯦ! ꯃꯌꯥꯝ ꯍꯨꯔꯥꯟꯕꯁꯤꯗ ꯂꯩꯔꯦ! ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ꯫ ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ꯫ ꯍꯨꯔꯥꯟꯕ ꯃꯆꯥ! ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯦꯝꯕꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯍꯦꯝꯕꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯩ, ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯃꯌꯥꯝ, ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯆꯗꯤꯌꯦ꯫ ꯅꯨꯄꯥ ꯑꯃꯅ, ꯅꯪ ꯅꯁꯥꯒꯤ ꯈꯥꯎꯗ ꯁꯅꯥ ꯂꯨꯄꯥ ꯑꯁꯤꯕꯨ ꯍꯨꯔꯥꯜꯂꯒ ꯍꯨꯔꯥꯟꯗꯦ ꯍꯥꯏꯕ ꯉꯝꯕ ꯅꯪ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯆꯤꯟꯗꯨ ꯈꯤꯊꯤꯅꯨꯅꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯦꯝꯕꯒ ꯃꯇꯥꯎ ꯁꯥꯟꯅꯕ ꯃꯪꯂꯦꯝꯁꯨ ꯌꯥꯎꯔꯤ꯫ ꯃꯪꯂꯦꯝ ꯃꯥꯒꯤ ꯃꯇꯥꯎ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯍꯨꯔꯥꯟ ꯂꯤꯆꯠ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯃꯍꯥꯛꯅ ꯈꯛ ꯊꯥꯖꯔꯨꯗꯦ꯫ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗ ꯃꯊꯃꯣꯏꯅꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯣꯝꯕꯅ ꯍꯦꯝꯕꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯥꯅ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯍꯦꯝꯕ ꯃꯥꯅ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯗ꯭ꯔꯦ꯫ ꯈꯣꯝꯕꯅ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯗꯣ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ, ꯀꯔꯤ? ꯃꯥꯅ ꯑꯩꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯕ? ꯍꯩ, ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯥꯕꯨ ꯐꯨꯕ ꯌꯥꯕ ꯐꯨ, ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯑꯁꯤꯜꯂꯨ꯫ ꯃꯥꯒꯤ ꯍꯛꯆꯥꯡꯕꯨ ꯆꯤꯡꯗ ꯂꯪꯁꯦꯛꯈꯣ, ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯜꯂꯨ꯫ ꯑꯆꯨꯝ-ꯆꯨꯝꯗ ꯀꯔꯤꯁꯨ ꯈꯪꯗ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯌꯥꯊꯪ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯣꯝꯕꯗꯤ ꯃꯊꯃꯣꯏꯅꯨꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯈꯨꯠ ꯑꯗꯨꯅ ꯍꯦꯝꯕꯕꯨ ꯐꯨꯔꯦ꯫ ꯑꯗꯨꯉꯩ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯝꯕꯥꯜꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯃꯉꯣꯟꯗ ꯐꯨꯈꯤꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯅ ꯉꯁꯤ ꯍꯦꯝꯕꯕꯨ ꯃꯈꯨꯠꯅ ꯄꯦꯟꯅ ꯐꯨꯏ꯫ ꯍꯦꯝꯕꯕꯨ ꯇꯥꯅꯕ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏ,
ꯈꯣꯝꯕ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯃꯠꯇ ꯂꯦꯝꯅ ꯈꯛ ꯊꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯔꯧꯂꯥꯡꯗ ꯅꯪ ꯊꯨꯔꯦ ꯅꯪ ꯉꯁꯤꯗꯤ ꯁꯤꯔꯅꯤꯅꯦꯀꯣ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯝꯕꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯍꯦꯝꯕ ꯃꯆꯤꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯀꯅꯥꯃꯠꯇꯅ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯪꯂꯦꯝ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯇꯥꯎ ꯍꯦꯝꯕꯕꯨ ꯐꯨꯕ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ ꯀꯔꯝꯅꯗꯤ ꯆꯪꯁꯤꯜꯂꯒ ꯈꯥꯝꯗꯣꯛꯂꯨꯒꯅꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯦꯝꯕꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯐꯨꯕ ꯍꯦꯟꯃꯟꯈꯤꯕ ꯑꯗꯨꯅ ꯍꯦꯝꯕ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯦ ꯃꯍꯥꯛ ꯊꯋꯥꯏ ꯊꯥꯔꯤ ꯈꯣꯝꯕꯅ ꯍꯥꯏ ꯐꯨꯕꯒꯤ ꯑꯅꯥ ꯆꯩꯅꯥ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯁꯤꯔꯦꯗꯅ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯦ ꯆꯤꯡꯅꯨꯡꯗ ꯍꯨꯟꯇꯣꯛꯂꯨꯆꯣ ꯆꯠꯂꯣ ꯃꯈꯣꯏ ꯈꯔꯅ ꯍꯦꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯆꯤꯡ ꯇꯝꯅ ꯍꯨꯟꯇꯣꯛꯄ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯂꯣꯌꯨꯝꯕꯅ ꯈꯣꯝꯕꯒꯤ ꯃꯐꯝꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯝꯃꯤ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯈꯣꯝꯕ ꯃꯇꯥꯎ ꯂꯨꯋꯥꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯂꯨꯋꯥꯡꯅ ꯍꯥꯏ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯃꯥꯡꯂꯝꯆꯠꯀꯤ ꯂꯃꯟꯁꯨ ꯈꯨꯝꯕ ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯨ ꯐꯪꯕ ꯃꯁꯤꯅꯤꯅꯦ ꯑꯁꯤꯡꯕ ꯍꯥꯏꯕꯗꯣ ꯏꯇꯥꯎ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯑꯗꯨ ꯑꯩꯅ ꯄꯤꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯇꯥꯎꯒꯤ ꯁꯔꯨꯛ ꯈꯔ ꯄꯤꯔꯦ ꯃꯗꯨꯕꯨ ꯐꯪꯂꯕꯗ ꯂꯨꯋꯥꯡ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯣ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦꯗꯅ ꯑꯩꯁꯨ ꯉꯁꯥꯏ ꯃꯑꯣꯡ ꯃꯥꯟꯅꯅꯕ ꯂꯥꯎ ꯈꯣꯡꯗꯅ ꯌꯥꯝ ꯀꯟꯅ ꯇꯧꯈ꯭ꯔꯤꯕꯅꯤ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ ꯍꯥꯏꯗ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯂꯨꯅ ꯆꯥꯟꯅ ꯁꯣꯏꯗꯅ ꯇꯧꯔꯅꯤ ꯃꯇꯥꯡ ꯑꯁꯤ ꯂꯧꯗꯨꯅ ꯅꯪ ꯑꯩꯅ ꯀꯣꯅꯨꯡꯒꯤ ꯂꯣꯟꯅ ꯍꯨꯔꯥꯟꯕ ꯌꯥꯕꯈꯩ ꯍꯨꯔꯥꯜꯂꯅꯤꯅꯦ ꯍꯣꯏ ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯪꯂꯦꯝꯅ ꯂꯣꯟꯅ ꯌꯦꯡꯉꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯔꯧ ꯁꯤꯟꯗꯨꯅ ꯏꯇꯥꯎ ꯍꯦꯝꯕꯕꯨ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯕ ꯇꯥꯍꯟꯕ ꯃꯥꯕꯨ ꯍꯥꯠꯍꯟꯕ ꯑꯣꯏꯔꯦꯀꯣ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯐꯠꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯃꯥꯡꯂꯝꯆꯠꯇ ꯊꯝꯕꯥꯜꯒꯤ ꯍꯥꯛꯇꯛꯇ ꯅꯈꯣꯏ ꯑꯅꯤ ꯃꯔꯣꯝ ꯊꯝꯅꯒꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯍꯧ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯇꯥꯎꯕꯨ ꯍꯥꯠꯄꯒꯤ ꯑꯩꯅ ꯑꯃꯨꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯑꯃꯝ ꯑꯉꯥꯟ ꯈꯥꯏꯔꯤꯕ ꯏꯁꯣꯔ ꯃꯥꯅ ꯈꯪꯁꯅꯨ ꯈꯣꯝꯕꯒ ꯂꯨꯋꯥꯡꯒ ꯁꯅꯥ ꯂꯨꯄꯥꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯈꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯇꯝꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯉꯥꯏꯖꯩ ꯃꯥꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯗ ꯅꯍꯥꯟꯈꯩ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯇꯝꯁꯦ ꯐꯅꯗꯤ ꯊꯦꯡꯂꯦ ꯀꯗꯣꯝꯗ ꯑꯃꯨꯛ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯝꯁꯨ ꯁꯣꯏꯗꯅ ꯃꯝꯁꯤꯟꯈ꯭ꯔꯅꯤ ꯇꯧꯔꯤꯁꯦ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏ ꯍꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯇꯨꯝꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯃꯥ ꯑꯃꯨꯛ ꯄꯣꯕꯤꯒꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯅꯥꯍꯣꯡ ꯑꯃ ꯇꯧꯗꯨꯅ ꯃꯅꯝꯗ ꯄꯣꯕꯤꯔꯦ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯍꯥꯏꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯂꯩꯇꯥꯔꯛꯇ꯭ꯔꯦ ꯃꯥꯒꯤ ꯃꯤꯍꯨꯜ ꯍꯦꯟꯅ ꯆꯣꯡꯕ ꯍꯦꯜꯂꯛꯂꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯀꯅꯥꯗ ꯍꯪꯂꯨꯒꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯌꯨꯝꯗ ꯄꯤꯛꯂꯤꯕ ꯅꯆꯥ ꯑꯁꯤꯒ ꯑꯩꯒꯇ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯦ ꯌꯨꯝꯗ ꯃꯍꯥꯛ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯈꯨꯠꯇ ꯎꯆꯥꯟ ꯃꯩꯅꯝ ꯑꯃ ꯄꯥꯏꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯍꯥꯛ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯔꯛꯂꯦ ꯑꯋꯥꯡ ꯄꯥꯡꯅ ꯀꯣꯅꯨꯡ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯍꯥꯛ ꯈꯔ ꯃꯈꯩ ꯆꯠꯂꯝꯃꯤ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯄꯨꯔꯣꯏꯕꯕꯨ ꯊꯦꯡꯅꯔꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯀꯧꯕ ꯂꯩꯇꯦ ꯊꯝꯕꯥꯜ ꯑꯃꯝꯕ ꯅꯨꯃꯤꯗꯥꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯤ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯌꯧꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯃꯍꯥꯛ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯗꯥꯗꯥ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯃꯥꯕꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯖꯥꯠꯂꯥ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯄꯨꯔꯣꯏꯕ ꯍꯥꯏꯕꯕꯨ ꯀꯅꯥꯅꯣ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ ꯊꯝꯕꯥꯜꯅ ꯈꯨꯝꯖꯩ ꯃꯃꯤꯡꯗꯣ ꯍꯦꯝꯕ ꯀꯧꯏ ꯍꯦꯝꯕ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯂꯦ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯑꯣ ꯍꯦꯝꯕ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯦꯀꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥ ꯍꯦꯝꯕꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥꯕꯨ ꯂꯣꯟꯅ ꯍꯨꯔꯥꯜꯂꯝꯃꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯀꯣꯅꯨꯡ ꯑꯁꯦ ꯏꯔꯥꯡ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯕꯨ ꯍꯨꯔꯥꯟꯕꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯃꯤ ꯈꯔ ꯇꯧꯗꯨꯅ ꯍꯥꯠꯍꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯣ ꯊꯝꯕꯥꯜ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯃꯈꯣꯏ ꯄꯥꯕꯨꯡ
ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯅꯠꯇꯤꯌꯦ. ꯇꯧꯁꯤꯟꯅꯅꯨꯅꯦ ꯏꯕꯦꯝꯃ, ꯃꯍꯥꯛ ꯑꯗꯣ ꯍꯨꯔꯥꯟꯕꯅꯤꯅꯦ, ꯍꯨꯔꯥꯟꯕ. ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕ ꯐꯥꯔꯤꯕꯅꯤ. ꯅꯠꯇꯦ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯨꯔꯥꯟꯕ ꯅꯠꯇꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯌꯥ ꯑꯃ ꯁꯤꯟꯊꯗꯨꯅ ꯀꯞꯆꯩ. ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯗꯤ ꯊꯝꯕꯥꯜꯅ ꯀꯞꯄ ꯑꯗꯨꯕꯨ ꯎꯔꯒ ꯃꯊꯃꯣꯏꯅꯨꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯑꯃꯨꯛ ꯍꯥꯏ, ꯅꯪꯒꯤ ꯅꯨꯄꯥꯗꯨꯗꯤ ꯁꯤꯈ꯭ꯔꯦ. ꯇꯨ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯈ꯭ꯔꯦ. ꯊꯝꯕꯥꯜ ꯀꯞꯄꯅ ꯂꯣꯏꯔꯦ. ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯔꯛꯏ. ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯆꯥꯟ ꯃꯩꯔꯤ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯃꯍꯥꯛ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯀꯞꯅ ꯀꯞꯅ ꯆꯠꯂꯝꯃꯤ. ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯅꯍꯧꯏ, ꯃꯥꯒꯤ ꯃꯇꯧꯁꯤ ꯅꯣꯛꯅꯤꯡꯗ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯅꯣꯛꯅꯤꯡꯉꯤꯗ. ꯀꯞꯇꯨꯅ ꯀꯥꯁꯨ ꯇꯧꯔꯤꯌꯦ ꯃꯥꯒꯤꯁꯦ. ꯃꯄꯨꯔꯣꯏꯕ ꯊꯤꯕ ꯑꯃꯨꯛ ꯆꯠꯂꯤ ꯃꯥꯜꯂꯦꯅꯦ. ꯐꯪꯒꯅꯤ ꯐꯪꯒꯅꯤ, ꯌꯥꯝ ꯐꯪꯒꯅꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯍꯦꯝꯕꯨꯗꯤ ꯁꯤꯈ꯭ꯔꯕꯗꯨꯕꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯊꯝꯕꯥꯜ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨ ꯌꯧꯔꯦ. ꯆꯤꯡ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯩ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩ ꯂꯥꯛꯑꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯊꯤꯖꯔꯝꯃꯤ. ꯃꯇꯝꯁꯨ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ. ꯃꯅꯝꯗ ꯄꯣꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ. ꯊꯝꯕꯥꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯆꯥꯟ ꯃꯩꯅꯝ ꯑꯗꯨꯕꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ. ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯄꯛꯇꯨꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ. ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯩꯈꯣꯏ ꯄꯥꯕꯨꯡ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯜꯂꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄ ꯍꯧꯔꯛꯏ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤ ꯃꯇꯧꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯁꯦ, ꯍꯧꯒꯠꯂꯣ, ꯅꯃꯤꯠ ꯄꯥꯡꯉꯣ. ꯃꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯏꯃꯥ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯅꯪꯅ ꯆꯠꯂꯤꯕ? ꯅꯪ ꯌꯥꯎꯗꯅ ꯏꯃꯥ ꯏꯆꯥ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪ ꯅꯆꯥꯕꯨ ꯅꯨꯡꯁꯤ, ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯊꯝꯕꯥꯜ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯀꯞꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯗ ꯃꯍꯥꯛ ꯀꯞꯆꯔꯦ. ꯃꯍꯥꯛ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄꯦ. ꯎꯆꯥꯟ ꯃꯩꯅꯝ ꯑꯗꯨꯁꯨ ꯃꯨꯠꯈ꯭ꯔꯦ. ꯃꯅꯝꯗ ꯄꯣꯔꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯤ. ꯆꯤꯛꯂꯕ ꯃꯐꯝ ꯑꯗꯣ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯇꯦꯡꯊꯥ ꯅꯥꯑꯣꯏꯕ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯄꯤꯛ ꯊꯟꯈꯤꯔꯝꯃꯤ. ꯊꯝꯕꯥꯜ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯕꯗꯒꯤ ꯀꯞꯄ ꯁꯠ ꯇꯣꯛꯈꯤ. ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯖꯩ, ꯑꯩ ꯀꯞꯄ ꯌꯥꯗꯦ. ꯑꯩ ꯀꯩꯒꯤ ꯀꯞꯀꯅꯤ? ꯑꯩꯗꯤ ꯅꯣꯛꯀꯗꯕꯅꯤ. ꯑꯩ ꯅꯣꯛꯀꯦ. ꯑꯩ ꯄꯦꯟꯅ ꯅꯣꯛꯀꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯄꯦꯟꯅ ꯄꯦꯟꯅ ꯅꯣꯛꯏ. ꯅꯣꯛꯅ ꯅꯣꯛꯅ ꯑꯃꯨꯛꯁꯨ ꯍꯤꯛ ꯍꯤꯛ ꯀꯞꯊꯣꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯖꯩ, ꯏꯄꯨꯔꯣꯏꯕꯅ ꯑꯩꯕꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ. ꯑꯩ ꯁꯤꯗ ꯂꯩꯕ ꯌꯥꯗꯦ. ꯑꯩ ꯊꯨꯅ ꯌꯨꯝꯗ ꯆꯠꯈ꯭ꯔꯒꯦ. ꯊꯝꯕꯥꯜ ꯐꯨꯛ ꯍꯧꯒꯠꯂꯛꯏ. ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯒꯣꯔꯣ ꯒꯣꯔꯣ ꯑꯃꯨꯛ ꯈꯣꯠꯇꯨꯅ, ꯑꯩ ꯆꯠꯂꯒꯦ. ꯅꯪꯗꯤ ꯁꯤꯗ ꯂꯩꯖꯍꯧ. ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯂꯥꯛꯑꯦ. ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯃꯥꯒꯤ ꯊꯣꯛꯄ ꯂꯝꯕꯤ ꯑꯃꯗ ꯃꯍꯥꯛ ꯆꯠꯂꯤ. ꯆꯠꯅ ꯆꯠꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯜꯂꯤ. ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯃꯗꯤ ꯃꯥꯇꯅ ꯈꯪꯒꯅꯤ. ꯊꯝꯕꯥꯜ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯏꯒ ꯅꯧꯕꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯨꯈ꯭ꯔꯦ. ꯊꯝꯕꯥꯜ ꯉꯥꯎꯔꯦ. ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ. ꯃꯝꯂꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯥꯒꯤ ꯊꯣꯛꯄ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯃꯍꯥꯛ ꯆꯠꯂꯤ. ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅꯗꯤ ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯆꯔꯤ. ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯃꯪꯂꯦꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯈ꯭ꯔꯕꯅꯤ. ꯉꯁꯤ ꯑꯃꯨꯛ ꯍꯥꯏ, ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯃꯥꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯛꯄ ꯇꯝꯕ ꯉꯝꯗꯦ. ꯃꯥꯅꯒ ꯏ ꯅꯧꯔꯤꯕ ꯑꯣꯏꯕꯒ. ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯁꯤ. ꯀꯣꯟꯅ ꯈꯪꯂꯕꯁꯨ ꯈꯪꯂꯁꯅꯨ. ꯉꯔꯥꯡꯁꯨ ꯃꯈꯣꯏꯗ ꯆꯠꯇꯦ. ꯃꯥꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯊꯥꯏ ꯋꯥꯅ ꯂꯩꯔꯝꯒꯅꯤ. ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯈꯣꯏꯗ ꯆꯠꯂꯨꯁꯤ. ꯍꯣꯏ ꯍꯣꯏ, ꯏꯇꯥꯗꯣ ꯃꯊꯥꯏ ꯋꯥꯕꯅ ꯂꯣꯏꯔꯝꯂꯒꯅꯤ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯗꯤ ꯋꯥꯐꯝ ꯑꯁꯦ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯅꯒ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯄꯨꯝꯅꯃꯛ ꯑꯁꯦ ꯈꯣꯝꯕ ꯍꯥꯏꯕ ꯃꯤꯐꯠꯇ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯁꯨ ꯈꯪꯉꯤ. ꯊꯥꯏꯅ ꯏꯇꯥ ꯊꯝꯕꯥꯜꯅ ꯂꯩꯁꯥꯔꯤꯉꯩ
ꯈꯣꯝꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯌꯦꯠꯈꯤꯕꯅꯤ, ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯒ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯐꯠꯇ꯭ꯔꯕ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯗꯅ ꯇꯣꯛꯄ ꯌꯥꯔꯣꯏ, ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯈꯨꯝꯒꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ, ꯑꯩꯅꯁꯨ ꯃꯥꯕꯨ ꯍꯥꯠꯀꯅꯤ꯫ ꯍꯣꯏꯁꯦ, ꯃꯈꯣꯏ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯪꯁꯤꯜꯂꯤ, ꯊꯣꯏꯅꯨꯅ ꯀꯧꯏ, ꯊꯝꯕꯥꯜ, ꯍꯣ ꯊꯝꯕꯥꯜ, ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ? ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ, ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯊꯣꯏꯅꯨꯅ ꯍꯥꯏꯖꯩ, ꯃꯥꯕꯨ ꯈꯨꯝꯂꯛꯇꯦꯅꯦ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯊꯝꯕꯥꯜꯁꯦ ꯑꯩꯅ ꯀꯧꯕꯗ ꯈꯨꯝꯂꯛꯇꯦ, ꯃꯥꯕꯨ ꯂꯩꯇꯕ ꯖꯥꯠꯂꯥ? ꯃꯪꯂꯦꯝ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯣꯡ ꯑꯗꯨꯅ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯤ, ꯊꯣꯡ ꯑꯁꯤ ꯂꯣꯜꯂꯤꯅꯦꯍꯦ꯫ ꯍꯥ? ꯃꯥꯡꯒꯣꯜꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯇꯨꯅ ꯌꯦꯡꯉꯤ, ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯅꯨꯅ, ꯃꯥꯗꯤ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯃꯨꯛꯀꯁꯨ ꯀꯧꯏ, ꯊꯝꯕꯥꯜ, ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯅꯨꯄꯤ, ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑꯒ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜꯕꯨ ꯀꯣꯏꯊꯤ ꯊꯤ, ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯗꯨꯗ ꯊꯝꯕꯥꯜꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯝꯕꯥꯜ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯄꯤ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯊꯝꯕꯥꯜ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯇꯥꯗꯣ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ꯫ ꯃꯥꯅ ꯆꯠꯂꯝꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯏꯇꯥ ꯊꯝꯕꯥꯜ, ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯅꯨꯄꯤ, ꯃꯥꯕꯨ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯤꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ, ꯊꯝꯕꯥꯜꯕꯨ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯋꯥꯈꯜ ꯆꯣꯏꯔꯕꯤ, ꯅꯨꯡꯁꯤꯔꯕ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯤ ꯊꯝꯕꯥꯜ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯡꯅ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ, ꯎꯈꯥ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯆꯠꯐꯝ ꯊꯩ꯫ ꯃꯥꯒꯤ ꯃꯅꯝꯗ ꯄꯣꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯍꯦꯟꯅ ꯀꯞꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯧꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯊꯨꯟꯗ ꯁꯦꯠ ꯂꯥꯡꯅ ꯊꯥꯗꯨꯅ ꯍꯥꯏ, ꯅꯪ ꯌꯥꯝ ꯀꯞꯅꯤꯡꯕ꯭ꯔꯥ ꯍꯥ? ꯅꯪ ꯌꯥꯝ ꯀꯞꯅꯤꯡꯕ꯭ꯔꯕ? ꯌꯥꯝ ꯀꯞꯅꯤꯡꯂꯕꯗꯤꯅꯦ, ꯀꯞꯄꯨ, 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 ꯄꯦꯟꯅ ꯀꯞꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯦꯟꯅ ꯀꯞꯍꯜꯂꯤ꯫ ꯇꯣꯝꯊꯤꯜꯁꯨ ꯐꯅ ꯀꯞꯄꯤ꯫ ꯊꯝꯕꯥꯜ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯍꯣꯡ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯎꯈꯥ ꯑꯗꯨꯗ ꯇꯣꯞꯅ ꯇꯣꯉꯥꯟꯅ ꯊꯝꯃꯤ꯫ ꯃꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯪ ꯑꯗꯨꯗ ꯄꯦꯟꯅ ꯀꯞꯄꯨꯀꯣ, ꯀꯞꯄꯨ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯀꯞꯅꯤꯡꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ, ꯍꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯋꯥꯔꯦꯗꯀꯣ꯫ ꯅꯆꯥꯅꯨꯄꯥ ꯑꯁꯤꯅꯒ ꯅꯤꯡꯉꯥꯏ ꯐꯠꯇꯕꯅꯤ, ꯑꯩꯗꯤ ꯌꯥꯝ ꯋꯥꯔꯦꯗ꯫ ꯉꯔꯥꯡꯗꯒꯤ ꯑꯩ ꯇꯨꯝꯂꯛꯇ꯭ꯔꯤ, ꯆꯥꯛꯁꯨ ꯃꯔꯨ ꯑꯝꯇ ꯆꯥꯔꯛꯇ꯭ꯔꯤ꯫ ꯍꯩꯁ, ꯑꯩ ꯇꯨꯝꯅꯤꯡꯉꯛꯑꯦ, ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏꯗ, ꯁꯤꯗ ꯇꯨꯝꯊꯣꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯎꯈꯥ ꯑꯗꯨꯗ ꯁꯗꯦꯛꯇ ꯍꯤꯞꯊꯩ꯫ ꯇꯨꯝꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯈꯣꯜ ꯍꯧꯅ ꯀꯞꯄ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯄꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ, ꯅꯪꯅ ꯌꯥꯝꯅ ꯀꯞꯅꯤꯡꯂꯒꯅꯅꯦ, ꯑꯥꯗ ꯆꯠꯂꯒ ꯀꯞꯄꯨꯕ ꯌꯥꯗꯕ꯭ꯔꯣ? ꯀꯞꯆꯦꯠꯄꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯁꯦ, ꯑꯩ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯕꯁꯦ꯫ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯐꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯖꯩ, ꯑꯩ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯗꯤ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯜꯂꯛꯄ ꯎꯍꯧꯔꯣꯏ꯫ ꯃꯥ ꯍꯜꯂꯛꯑꯗꯤ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯅꯤ꯫ ꯆꯥꯛ ꯑꯩ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ꯫ ꯀꯥꯏꯗꯅꯣ ꯑꯩꯒꯤ ꯌꯨꯝ? ꯃꯥꯒꯤ ꯌꯨꯝ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯍꯦꯛ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯌꯨꯝ ꯂꯩꯒꯅꯤ? ꯌꯨꯝ ꯂꯩꯇ꯭ꯔꯦ꯫ ꯑꯣ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯣꯡꯗꯣꯛꯈ꯭ꯔꯦꯀꯣ꯫ ꯍꯦ ꯂꯥꯏ, ꯅꯪꯁꯨ ꯌꯥꯝꯅ ꯐꯠꯃꯟꯗꯦ꯫ ꯑꯩꯒꯤ ꯏꯆꯥ ꯀꯞꯄꯦ꯫ ꯏꯆꯥ ꯊꯣꯏꯕꯗꯤ? ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯃꯆꯥ ꯀꯞꯄꯁꯦ ꯌꯥꯝ ꯁꯥꯎꯕꯅꯤ꯫ ꯃꯆꯥꯕꯨ ꯀꯞꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯉꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄا ꯑꯗꯨꯕꯨ ꯄꯝꯈꯠꯂꯤ꯫ ꯏꯃꯥꯒꯤ ꯊꯣꯏꯕ, ꯇꯣ, ꯏꯆꯥ ꯀꯞꯄ ꯌꯥꯗꯦ꯫ ꯅꯄꯥꯕꯨꯡ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯑꯅꯤ꯫ ꯇꯣ, ꯀꯞꯄ ꯇꯣꯛꯎꯀꯣ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯝꯗꯦ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯈꯨꯜꯒꯤ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯆꯤꯡ ꯌꯧꯔꯦ꯫ ꯆꯤꯡ ꯌꯧꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯀꯞꯂꯤꯕ ꯑꯁꯤꯅ? ꯍꯣꯏꯅꯦꯍꯦ, ꯌꯥꯝꯅ ꯀꯟꯅꯁꯨ ꯀꯞꯄꯤ꯫ ꯀꯅꯥꯒꯤ ꯃꯆꯥꯅꯣ?
ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯎꯈꯥꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ꯫ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯎꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯏꯉꯛ-ꯉꯛꯏ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯗꯨꯅ, "ꯊꯝꯕꯥꯜ, ꯅꯪꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ?" "ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯒꯤ ꯏꯆꯥ ꯇꯨꯝꯃꯤ, ꯑꯩꯒꯤ ꯏꯆꯥ ꯇꯨꯝꯃꯤꯁꯤ ꯎꯗ꯭ꯔꯣ?" "ꯊꯝꯕꯥꯜ, ꯅꯪꯗꯤ ꯆꯤꯡ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ?" ꯊꯝꯕꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯊꯝꯕꯥꯜꯕꯨ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯅ ꯈꯛ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯝꯕꯥꯜꯕꯨ ꯊꯦꯝꯅꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ꯫ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯁꯨ ꯄꯝꯂꯤ꯫ ꯃꯪꯂꯦꯝꯒ ꯊꯣꯏꯅꯨꯒꯁꯨ ꯊꯝꯕꯥꯜ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯎꯔꯦ ꯊꯝꯕꯥꯜꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯪꯂꯦꯝ ꯊꯝꯕꯥꯜꯒꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯃꯊꯃꯣꯏꯗ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ "ꯍꯥꯠꯀꯅꯤ, ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ, ꯑꯩꯅ ꯍꯥꯠꯀꯅꯤ." ꯅꯨꯃꯤꯗꯥꯡꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯅꯨꯡꯗ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯏ꯫ ꯃꯪꯂꯦꯝ ꯃꯥꯗꯤ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯣꯔꯦꯟ ꯈꯣꯝꯕ ꯍꯣꯏꯅ ꯍꯜꯂꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯍꯣꯔꯦꯟ ꯂꯝꯕꯤꯁꯤꯗ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯃꯥꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯉꯝ ꯃꯊꯧ ꯃꯌꯥꯝ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯀꯣꯏꯔꯥꯡ ꯂꯥꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯣꯝꯕ ꯍꯣꯏꯁꯨ ꯌꯥꯎꯔꯤ꯫ ꯈꯣꯝꯕ, ꯂꯨꯋꯥꯡ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯥꯛ ꯌꯥꯝꯅ ꯊꯛꯂꯤ꯫ ꯃꯇꯝꯅ ꯈꯔ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯁꯤ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ "ꯏꯇꯥꯎ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯍꯜꯂꯁꯤ꯫ ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯍꯦ, ꯄꯦꯟꯈꯩ ꯊꯛꯄ ꯐꯪꯂꯦ꯫ ꯑꯩꯗꯤ ꯏꯁꯥꯁꯦ ꯆꯨꯝꯅ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯤ." ꯃꯈꯣꯏ ꯑꯅꯤ ꯍꯩꯔꯪ ꯇꯨꯔꯪ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ꯫ ꯂꯨꯋꯥꯡꯅ, "ꯏꯇꯥꯎ, ꯍꯧꯖꯤꯛꯄꯨ ꯀꯌꯥꯝ ꯊꯦꯡꯈ꯭ꯔꯕꯖꯥꯠꯅꯣ?" "ꯈꯪꯗꯦꯗ, ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯆꯠꯄꯗꯤ ꯎꯗ꯭ꯔꯤꯁꯦ." ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯪꯂꯦꯝ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯂꯝꯕꯤꯗ ꯃꯈꯣꯏꯅ ꯍꯩꯔꯪ ꯇꯨꯔꯪ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯠꯂꯒ ꯏꯇꯥꯎꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ꯫ ꯑꯩꯒꯤ ꯏꯇꯥꯎꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯔꯧ ꯁꯤꯟꯗꯨꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯥꯔꯧ ꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤ꯫ ꯃꯥꯒꯤ ꯃꯇꯧꯕꯨ ꯀꯅꯥꯅ ꯌꯦꯡꯕ ꯉꯝꯒꯅꯤ?" ꯈꯣꯝꯕꯒ ꯂꯨꯋꯥꯡꯒꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯃꯪꯂꯦꯝꯁꯨ ꯏꯟꯅꯔꯤ꯫ ꯃꯪꯂꯦꯝ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯈꯣꯝꯕꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯆꯣꯛ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯈꯣꯝꯕ ꯃꯈꯣꯜ ꯊꯣꯛꯅ ꯇꯧꯔꯝꯂꯒ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯂꯨꯋꯥꯡꯅ, "ꯍꯩ, ꯅꯪ ꯀꯅꯥꯅꯣ? ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯃꯤ ꯍꯥꯠꯂꯦ." ꯃꯥꯅ ꯑꯁꯨꯝꯅ ꯂꯥꯎꯕ ꯑꯁꯤꯗ ꯃꯪꯂꯦꯝ ꯊꯥꯡ ꯑꯗꯨ ꯐꯠ ꯁꯠꯇꯣꯔꯛꯇꯨꯅ ꯂꯨꯋꯥꯡꯕꯨ ꯊꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯨꯋꯥꯡ ꯊꯥꯡ ꯑꯗꯨ ꯎꯕꯗ ꯀꯤꯔꯗꯨꯅ ꯆꯦꯟꯅꯅꯕ ꯃꯍꯥꯛ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯂꯩꯃꯥꯏ ꯊꯛ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯊꯈꯤ꯫ ꯃꯪꯂꯦꯝꯅ ꯍꯥꯏ, "ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯔꯧ ꯁꯤꯟꯗꯨꯅ ꯑꯩꯒꯤ ꯏꯇꯥꯎ ꯍꯦꯝꯕꯕꯨ ꯍꯨꯔꯥꯟꯕ ꯇꯥꯍꯟꯕ, ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯍꯟꯈꯤꯕ, ꯃꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯅꯤ ꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯂꯨꯋꯥꯡꯒꯤ ꯃꯕꯨꯛ ꯃꯄꯥ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯂꯨꯋꯥꯡ ꯈꯨꯗꯛ ꯑꯗꯨꯗ ꯁꯤꯔꯦ꯫ ꯃꯪꯂꯦꯝ ꯃꯥꯒꯤ ꯃꯇꯥꯎꯒꯤ ꯂꯃꯟ ꯈꯨꯝꯂꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯃꯄꯥꯜ ꯑꯗꯨꯗ ꯊꯝꯕꯥꯜ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝꯕꯥꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯤꯁꯛ ꯑꯗꯨꯕꯨ ꯄꯝꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯂꯤ꯫ ꯃꯊꯥꯗ ꯄꯝꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯖꯔꯤ꯫ ꯊꯝꯕꯥꯜꯅ ꯃꯈꯣꯟ ꯊꯣꯛꯅ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯄꯥꯕꯨꯡ, ꯅꯪꯕꯨ ꯅꯆꯥꯁꯤ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯏꯃꯥ ꯏꯆꯥ ꯈꯛꯇ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯅꯪ ꯍꯜꯂꯛꯑꯣꯕ." ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯊꯦꯡꯂꯕ ꯃꯉꯥꯜ ꯑꯁꯤ ꯎꯕꯗ ꯊꯝꯕꯥꯜ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯗꯨꯉꯩ ꯄꯥꯝꯃꯨꯕ ꯃꯥꯒ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯈꯤꯕ ꯊꯥꯕꯜ꯫ ꯊꯝꯕꯥꯜ ꯃꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯨꯔꯒ ꯃꯊꯟꯇ ꯍꯤꯛ ꯍꯤꯛ ꯀꯞꯆꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ, ꯃꯥꯅꯤ, ꯑꯩꯗꯤ ꯑꯉꯥꯎꯕꯤꯅꯤ꯫ ꯏꯆꯥ ꯊꯣꯏꯕ, ꯏꯃꯥꯁꯦ ꯑꯉꯥꯎꯕꯤꯅꯤ꯫ ꯅꯃꯥꯁꯦ ꯑꯉꯥꯎꯕꯤꯅꯤ꯫ ꯏꯃꯥ ꯑꯉꯥꯎꯕꯤꯅꯤ, ꯏꯃꯥꯁꯦ ꯑꯉꯥꯎꯕꯤꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯝꯕꯥꯜ ꯈꯪꯍꯧꯗꯅ
ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯄꯒꯨꯝꯅ ꯇꯧꯔꯔꯤ꯫